Chahi ahum helaba kangluf ki irang ase central leader khaktana warushin purakpa ngamloi. Irang asigi warushin purake hairabade tongan furup ki stakeholders sing punna dialogue tominaba changi haina ngasi BJP dagi resign tawkhraba Elangbam Johnson na phongrurakle. BJP Kaisamthong mandal ge member singa punna BJP dagi resign tawbaga mari lainana Kaisamthong Elangbam leikaida leiba mahaki yumda pangtokhiba pawi mifam amada wafam ase mahakna phondokhibane. Mahakna hai Chahi ahum helaklaba irang ase ngasi fawba BJP ge lengak asina warushin purakpagi mahut central leader singi yathangai duna leithokpa asina ngasi leibak miyamgi political aspiration amade idea of Manipur da chawra ninghanaba ama piri ipa ipu singna thambiramba leibak ase de facto three nation theory ga manaba maungda leibak chalairaba fawba leibak ase gi luchingba sing asina center da wafam amata haijaba ngamdaba ase angakpane Mama lebaktagi political party ne hena luna lawbagi maungda BJP na chatharakliba thawong ase khangba ngamlaktabadagi ngase BJP Kaisamthong mandalge member listing amarongga loinana BJP dagi resign tawnabagi warep ase lawbade Manipur miyamgi oiba ihau ama lakpa matamda luchingba sing asina miyamga punna chatminabagi mahut tumina laishiliba ase ki maram karigino Fam munaramdaidana pumnamak nathairamdaga magi team semgatnaduna Delhi da lovi tawba chatnakhiba adu miyamna hena khangnaraba wafamne Aikhoigi luchingba sing machet tabagi culture ase center dingthina khangbaga loidana masigi khudong chaba lawnu lakle masimakna lamdam asigi mihut sing Delhi na usitpite center gi mityeng dade Manipur gi irang asidage West Bengal amasung Assam gi election na hena maru oi haina lawbe masigi mayek larab khudamde ngasi fawba Manipur gi isu ase parliament mifamda ningthi jana khanabagi tanja pidaba asine state asigi MLA minister singna prime minister unajagi kayara khairabaso unabagi tanja amata pibikide masina lamdam asigi miyamda aikhoise Indian Union ge saruk ama natrabara haibage wakhal poloktaba nate masina takpade aikhoi Manipur ase sigera changera center na mawal lawde haibade kuki militant singna thengkhang kayarakta attack chathaduna micham kayagi thawai lawkhre handak tasu tronglaw bida mayumda tumduna leijaba angang ani bom kapsinduna hatopikre tumduna leijaba angang halaklaba fawba center na usinnadana action amata lakhatana leiba asimak center gi luzadaba thawne micham miyam halaklaba fawba masagi power sizinaba ngamjadraba center gi yangyaka ngaiduna leiba state lengak asida miyamna makha tana kadai fawba thajaba ngamgatawribano state amadi center gi fajakraba federal structure adu centralization hemen khibara ngaside pumnamak mathong maram khanghantre State lengak amana tawgadaba mathau pumnamak center gi ayaba ngaiduna leithoklaga miyam ihau horokpa matamdana kari ihau namthanaba ahenba force sizinaribano pumnamak ase center gi thousel amagi makhada lamdam asida maya yaudaba de facto government ama thamle haibase mayek sengle hairuragana peace leitana wari sanaba yaroi peace puraknaba hana horakise hairakane peace haibase purakadaba nate idea of Manipur compromise tawraga purakpa peace adu miyamna yaningloi haibase luchingba singna khangjinbiyu haina mahakna haike Manipur haiba idea sida akoi yanaba leitana santi wari saragadi madusu aranba khongthang oigani ipa ipu singna thalamaba pikpadagina pikpa furu kunthra taruki mathakta leminaraba akoi ngasi gi Manipur sida santi gi porake hataragadi Manipur kanba sida noinabak yaminaba tabane adugi poto yaminadana akoi lamakhangda karamba makalgi santi no sanai warisi aduna adugi wafam du deida ngasi akoi leiriba lengak sinasu natraga center gi lengak sinasu ngasi akoi karigumba khongthang ama fawo lokpa hau ude heba udra kan sida prasad onjal kan prajana kaithang nganga kandana madudana makoi sawi saungningi nuaiti adubu hojikti penda badugi pankhaidu loire ngakpa yaba ngame ajukti miyan changjele ihau sida angamba mateng pangdana miyamgi kaino sida akoi honakani